ngasi yam nungaijadaba yam pendaba akoida yam minamba manba akoida tawsannaraga akoi themagi mawongda tawramaga akoigi leiriba party leiriba organization leiriba singsi adigi press media information leiriba singsida minamba manba ama uhanbase tasengna yam nungaijadi Delhi da huzik phammiba jantar mantar da koi nation wide rally haiduna maming tholaga tawriba protest si protest si community amada defame tawgadaba protest ni si threat to India, threat to the constitution gi protest ni community amada particularly defame tawnaba protest ni haibase akoi mamang dagi si leiba Iran thoktanaba community amagi michangda nattabida akoi gi community amada defame tawdore ko sidi aranba potni ko sidi constitution gi bound su yadaba potni ko haiduna akoi gi party gi side gi su aduga topa organization gi side gi su tabi re duga Republican Party of India athwa legi side gi su akoi na Commissioner of Police Sansar Mark Connaught Place New Delhi da akoi Manipur State General Secretary Organization tauraga thajagre ADGP office da akoi Sansar Mark Parliament Street ki police station da aina wari sanajaba matamda mahakna reject tawkhre sigi protest si ngasi numisida phammaroi haibagi mana akoi da thajabam pire haitare aduga ngasi numisida akoi Delhi da jantar mantar da akoi source dagi rally se chap chana phajana phammi haiba paw ma tabadai kari no khoi da sanari balilasi government gi side gi sanari ra kana gi side gi sanari bano kari conspiracy no manung lari base institution manung sida government manung sida kana yauraba jano adegi lebak kahaningba lebak thugainingba amaga khana ningba mi yauraba jara haibagi akoi da chamam na bam pole sidi open oirabani ngasi kari gino haiba matamda akoi megi tang ahum thokhibado khangaudre uhodre na government na hariba mayam sida farene uhodre haiba khangaudre haibanduna sayam thamgrase ngasi gi leiriba rally Delhi da phamriba jantar mantar gi rally si phamriba protest si taurani haibasi mamangdai khangabani makoina sizinariba tam genocide adusu institutional genocide ka haibase achoba acquisition amani tauribase sarkar amada institutional genocide ne palliba sarkar sidabu hariba matamda sarkar masana tumin lerise karigi no haiba question dunebal haribase why sarkar institutional genocide on one particular community na haribane ba adugi damakta jantar mantar da permission piu akoi institutional genocide taure haibagi permission piu haiba matamda aduda piraga phamanliba sarkar sidi karamba sarkar no like akoi masana yajarabra akoi na si tauri si yare hairabra haibagi question ama laktore duna suk lanba all India gi capital sida New Delhi da all media channel gi mamangda phamak pasi protest si yahan biganu ko aran ba pot amani haiba matamda si akoi da su every organization plus Eikhoi gi party da su akoi na che thajaba matamda reply bibiraga I personally verbally wari sanaba matamda tawdre reject tawkhre hairaga adusu ADGP office masadagi hairaga ngasi hoigi jantar mantar da ngasi pham lerambase tasengna sina takpadi manung da kainom leire conspiracy leire kanano manabam yaure sidi tasengna harabada siriba misi mina siriba sida institution marakta gi mi yaurabra haibagi cingnabam su leibagi pot ama lakpadong tawre kai gino haima tamda akoi da ngasi tawraroi haijala maga tawhan bagi posidi kana khadana ba silino siriba mayam sigi maram se makoi daita lawjare haibagi pot ama leirabra na khalle aiduna akoina khangna aran ba tawdore ko adu tawdore ko haibagi posida tawbiganu ko tawhan biganu ko na akoi esse rightful citizen na moina koina che thaba matamda tawdre he na koi kemta nusati ningai oide leiro haiba matamda taw leirambadugi nungai taba as a rightful citizen moina nungai tabaduna ina ngasi phongdok sin ningi se aduna mathangda sigumba koigi asema clear information pidana tawbido oiragadi akoi chema thadrusu yaina akoi changa mangamba pongtaw tongnabagi akoi law and order se leitabagi akoi changa changa thingjabagi akoi law and order su leitre haiba tak taragadi akoi changa mangam tongna yaina tingsan biraga leiriba mafamdugi ADGP DGP lokoi mathakte inquiry ma chathaba yarab suspend tawba yaraba matam oirabra na khale maramdi karigino haibam tan makoi su yaure sigi sinnaba protest sinnaba hotnabada community ma defame tawnaba hotnabada lalong silapasida makoi su yaure haibase yarabra na khale ay wakalda duna tasena koi sigi inquiry committee ma yam thuna sembiraga makoi se yam thuna suspend tawbigadabani haibase akoi site haizari thank you so much